Municipal Council Tara Nepal amasung Nagar Panchayat Nepal gi mikhal ingna singna loisinkhre. Yellow mi kanaba bill ahum namsinduna thamagi mayokta JCLPS na numit nini gi manungda sangsin gedaba khongjang laukthok lagni hari. Amadi Manipur gi LPG consumer singna online da book tobi khudong sawat leiragani. Miang tabiribu singbo taram loksa bagalorina pok sandrong pijri. Municipal Council amasung Nagar Panchayat ki mikhal ingna singna loisinkhre. Municipal Council Tara Nepal amasung Nagar Panchayat Nepal gi mute khananaba ngase pung Nepal dagi hoduna nungtel pung mari phawba mioi kyana polling station sangwa marfu tareta bot thadanake. Pamdaba thodok thoktanaba security na kanbom ongda ngak senbagi thapak chathake. Rajniti dal singna mana thagatliba mirep sing mai paknanaba akanbom ongda honake. Mikhal asida thodok masa natana ka hena irang thokide. Amaromda Nambol Municipal Council gi mikhalda ahanboina nupi polling personnel sing sizinakre. Nambol Municipal Council gi manungsana leiba polling station taragi ward number 10 by 1 Nambol College Z High School amadi ward number 10 by 2 Nari Kalyan Vidyalaya Nambol Saval Lekaida nupi polling official mga sizinake. State Election Commission na ahanba sanging oina local liba khongthang asing matangda SDO Nambol oiriba Nomai Kapam Ramanandana ISTV News ta phongdorpada sarkar ge official kya thabak tagi potha khigedaba kya leiba masina maram oiduna tungda pangthokadoriba mikhal singda election official oina thibada awaba kya leirakadaba madugi khallaga nupi employees singbu ahanba oina electoral process ta saruk yahan bani haike. Gisal sum yeng bi dadum khangbi ni haiba polling party sing ja ya mana sa yang kai helaba Manipur sarkar gi employee atani and at some point of time say after 10 years of BI 5 years of BI retired tawdaba tha amani dangari ba employees su yaurabani haiba employees sing ji sahi kharagi matong di sikjo shoda retire oi chakhadorba atani adana at some point of time khogi Manipur gi election tarok matam sida khogi nupa employees thi da soina work kane adana masigi problem ji aina khangjabadagi ahan boina Manipur angtang experiment ama oina nupi polling official jingse election duty thajaraga amtang changing tawjabani khogi election duty se khoina appointment je tho batam cha nupa employees sing si maroina hoi ana ye ki kai gi kakpiu khopiu haiba mayam sa khoi thingjaiba aduna masi haiba nupa employees sing da anouba inot ama gong pinanaba haidi nupi bok thai nupa khoi kai gi kaknaba haigi dono haiba sigi message ama joina pijaning badagi ni tawjabani. Imphal East District is subdivision ama oriba Jiribam Municipal Council gisu councillor taramadi ward member khananabagi mikhal asoingam yawdan pangthokre adubo ward number 3 Babu Paragi polling station anida Congress samidi BJP anigi mi singa ungkhanaba thodok khara leki security na matamsan irang adu laksin ke Municipal Council asigi oina sada board homputaret ngapi gani homputaret dasmik nipan mari thadanake. Thawal district oina ingna singna pangthoke Thawal Municipal Council gi ward number 5 ta independent miref ani ngarang numidang athengbada polling station manungda lai khurumba yai yade haiduna ningai sangdang narupadagi ngasi anganbada district municipal election officer Tiranjitna state election commission gi ayaba lorba matung LM high school athokphamda taramba polling station ahum athokpham junior high school da hongdoklaga vote thadhanke district asigi oina atai pamda thodok thokhiba leite. Kaksing subdivision gi sugnu kaksing amasung kaksing khunu dasu mikhal pamdaba thodok yawdana bot thadanake kaksing municipal council gi oina councillor tarani thoi khannabi gi damak mirep kuntrani thoina lamba tonaki ward member kungamari gi manungda ani lamba yawdana kakraba matung set kungani thoi gi mirep nepumapalna lamba tonaki subdivision asigi oina sada homudara manga gi sangda mathakta bot thadanake. Bisnupur district oina ngasigi mikhal sida Kumbi Municipal Council gi sada marpudara mathoi Kota Municipal Council gi sada marpudara nithoi dasmik taru Bisnupur
Municipal Council gina sada merpudara dasmik ama nambol gina sada merpudara nitoi ningthong khong gina sada merpunipal dasmik mari Moirang Municipal Council gina sada merpudara oinam Nagar Panchayat ki oina sada merpudara nitoi dasmik ama mari oiduna district asigi oina sada merpudara mathoi dasmik ama hum bot tadanaki kumbi awang khunauda councilor gi serial number soina bagi matangda chayen narakpadagi ayuk pung 10 minute kuntra fawa bot tadanadana laikibanatana district asida pamdo thodok thokide tha si taramanga da bot masing thinabagi dama district magistrate office Bisnupur gi strong room da ballot boxing IRB battalions anina ngaksen gi thabak lokali maru langpok tagi ngak thoknaba fire service ki tender masu thamli haina DC Bobi Waikomna phongdorli Yellow me kanaba bill ahum pass to krabasu namsin duna thambagi dama yaning daba phongdok tuna numit nini gi manung da sangsin ga daba khongjang lok thoklagini haina JCLPS ki convener in charge case ratana phongdokre LPS ki bill ahum pass to kraba matung da orakliba phibam yengduna JCLPS na leptana satharakliba self indigenous peoples campaign ngasi Imphal West ki Kaithal Manbida leiba loijing ima Kaithal da pangthokiba miyamgi mifam da mahna wafam ji phongdokibani New Kaithal Manbi ima maira paibiga punna sinra pangthokiba thormadu da JCLPS ki ko convener sing KSA Somerendro Haupukom amadi Kaithal Manbi ima maira paibigi president a Dementi Devina Singh Basu Suraki. Case Ratana Makatana, Yellow Missing Kanzanaba Bill Hum Past of Krabasu Huzipova, Namsinduna Tamlibasi Arunba Agenda Carino, Bill Huma Sige, Matang da Manipur Sarkar Madi Ate political parties Singa, Mamang da Kwana Kibugum, Makatana, Center da Atumatam da Taksin View Hike. Bill Pass on the Amu Bill Tamuda, Kaya Lai, Adu takut tu I bisa itu yang kamu sih nama dia. Aku nak tahu juga aku ni yang tahu sih. Aku masih dalam ni harga. Hari aku bila sih aku masih kamu tahu aku kena mau berhenti. Mesti dia nak aku kamu suruh. Semua itu aku yang kalau ayah masih nak aku kan juga aku sih. Masih mana sudah tu sih baru kau. Abi kamu setiap mana siapa nak batu bah, aja nak tu proses aku makan lagi batu bah. Reasonable decision of what you have seen about Uma, Hadaki Bill Humda, others know what does it matter. She wouldn't look at the idea. One day I had a couple to my later. Oh, party, I am a couple because you yeah, I don't know. Kanuma, Barty, because you should have got in a highly, I would do without. Amarom da bill ahum pass tawkhibagi mayok ta sem khiba joint action committee na January 23 da mangarak suba consultative meeting ama lamka ge senate hall da pangthokna ba tha sing mapal da phangkhiba committee gi mifam amana warep lokre open house discussions asida tribal mayam ge khongjang asigi tungda lokhat kedaba thabak sing khanagani hairi Manipur da leriba LPG consumer singda masa masa ge distributor sing da satuna gas book tawdrabasu IBRS website gi natraga web portal singi khutang da book to yargani ngasi Manipur gi chief secretary office da Manipur gi oiba final draft electoral roll aroiba oina lok thok gi thoram da chief secretary on nabagi sorna wa pharmacy pawmi sing phong thokibani chief secretary na makha tarduna ngasi Indian Oil Corporation Limited ki executive director Dipankar Rai amadi IOC ge official sing yauna unaba mada IOC gi maikai digi consumer singi kudong sana naba wa pharmacy phong thok lam kibani hari Interactive Voice Response System Natraga SMS oina phone number 7670024365 da dial togduna gas book toba yagani hari online booking gi oina www.mylpg.in natraga www.indan.co.in da book toba yargani smartphone gi khuthang dage Android ki mateng na Indan apps ki book toba yagani haina IOC official sing na phongdolong ki haina chief secretary na pongmi sing na phongdoki 24365 amka hajarake 7670024365 aduga online booking waina ngasai website gi khoigi LPG gi refill book tobuse sina www.mylpg.in adagi atopa mana www.indian is INDANE.co.in hai website sida chap piraga ekoi gi consumer number gumba adagi
ꯑꯩꯈꯣꯏꯒꯤ ꯗꯤꯂꯔꯒꯤ ꯃꯃꯤꯡ ꯃꯊꯥꯅꯆꯤꯡꯕꯗꯨ ꯅꯣꯏ ꯊꯣꯔꯛꯀꯅꯤꯅ ꯈꯜꯂꯤ Amorobda ngasi Election Commission of India ki matungina special summary revision ki makada Manipur ki apunba voter masing ki aroiba draft electoral roll ki masing Chief Secretary or Navigator na lauktoki lising ni tara taruki oina apunba nupa masing lak nipal lising morputara mga samapal yang hitare ni aduga nupi masing na lak mapal lising kuntramatoi sup na mga ni apunba voter masing na lak tara nipal lising kuntruk samapal humpuni toini mamangi sehidagi handaki sehi si fawda apunba voter masing lising kuntramapal satruk tara nipal hengat lehaina Chief Secretary na phongdoki 27 aduga maming ji anirak thokna amasung hom lok thokna yawbadana 2909 aduga disqualified oiba mi kun mari amga yawi punna aikoina electoral roll sida mi lising tara taruka sani ga nifu manga ma koi delete tawi aduga manipur gi oina indicator oina electoral roll yawba mi masinga aikoi gi population ga ani sigi ratio si kaya no bada handaki electoral roll sida 61.65% ni Scheduled Tribe Demand Committee na maitai sing Scheduled Tribe ke list ta yahon gadabani haina sahi ahum lom sangna lakliba asig matangda Chief Minister okram ibobiga committee gi mui singa phamina duna wari sanakre committee gi maikai digi Chief Minister da wafam kya thamlam le haina committee gi President Y Mohendrana ngasi Manipur Press Club ta pangthokpa pawmi sing unabada phongdokre manu makata na haikibada maitai singbu Scheduled Tribe ke list ta yawbada singi sil inau singi hakmat pani haibasi lana sandokpa wafam ni masigi matangda lakliba tang tara tareta mifam pangthok tuna miam mot logani haike urban da town da city da riding ilarba state se Manipur ni next da Bihar manamaduna koi simple language da harga lo sangama ma da lupa la ma pibise moin la manga tara bi gi hardi yole koi ju ajum tawna lamsi thado maga maiteina Manipur haiba magi Bukan je, jadi drama Manipur di lehoni, baca ini lalu je. This is a consider view of the Scheduled Tribe Demand Committee of Manipur. Asini. Chief Minister yauna Minister MLA kaya Imphal bu Green City ama ohena bagi pandam da Imphal City ama di masih akoi beda lambi gi nak yata upambi kaya thake badu housing lambi sem libu kangbu na upambi singi makung yauna koilas thajin bedagi upambi sing sidar pa yaure masih matang dengan si Institute of Bioresource and Sustainable Development gi Director Dirbandu Sahuna lusing bakangbu mana North AOC dagi sing merong phau beda koilas thariba sing na u makung yauna Koilas Tajinba Yauri Bigi Pibam Yang Sincre, Director Dinabandu Sauna Pongdorpada, Pambi Singna Oxygen Marangkaina, Fanganduna, Pollution Topa Tingadoriba Sibo, Koilas Tariba Singna, Ugi Makong Yona, Tajilabadi, U Pambi Singa Sinomonogi, Sitar Lagani, Masida, Eko Punamagna, Bab Tamina Basangi Hike. In China, the city Beijing is already choked, and these trees which are giving us oxygen, and if we kill these trees, it will be disastrous. So my appeal to the people of Manipur is wherever the trees are there, just to leave some space around so that the roots will expand and the trees will be strengthened. So the growth of the tree will be extremely good. PB cable lamlai ni konba kaibi haikak mapal degi sagolmang phawbagi ISTV cable wire electric pole hongdo hongjin tawbagi lokthok tun leibina January tang tara taruk phawba miam da yenba ngamkhiroi hairi Manipur gi tungan ba historical monument amadi atai mafam sing angang sing na yenganaba ngasi Social Welfare Minister AK Mirabaina moirang hanubada leiba White Angle Social Development Organization office degi lam thakre Development Organizations asina angang senirom tour asida saru yahanduna mafam sing asi yangan gadabani lam thabagi thormaduda Minister Mirabaina angang singbu afaba amadi asumba lambida lamjing haudrabadi khunai asi maning halakani Social Welfare Department asu sahi taruk phawgi manungda leba angang sing masamu phana lehanaba amadi afaba wakhalda setnanaba yamna kanna khonari manu makha taraduna hauziki matamda jat bizat amadi dharma khaidopagi muhutta aikhoi amatani haiba wakhalolga loinana saukal lambida sangsin minarasi haike 6 year ke anga
ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏ ꯂꯝꯖꯤꯡ ꯃꯩꯔꯥ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯤꯕ ꯅꯣꯂꯦꯖ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯂꯝꯗꯝ ꯑꯁꯦ ꯑꯅꯧꯕ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯇꯞꯅ ꯑꯩꯈꯣꯏ ꯄꯥꯟꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯃꯣꯠ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯁꯅꯨ Manipur Sarkarna lamdam asida tourism industry sakot hanabagi panamda lupa crore kaya thadaduna sangai festival singba thorom kaya pangthoklabasu tourist singi pukning singsinpham oiriba mafamdi miraiduna thamle lam koiba singna yengninggadaba mahusagi oina leijaraglaba rock garden haina kunja singna kongnaba fit chanirom wangba nungi laikolama Tamelong district ki Taningjan da leiramba thengnare Saurakna fit chanirom wangba nongmai maru maung manba nung asigi akoibada tongan tonganba fit cham homfurom wangba fit cham yangkhairom pakpa amadi fit yangkhaidagina fit cham wangba nung makhal kya amasu leiri fit kunrom wangba nung kya di masing thingamdana leiri liangmai lolda asigumba nung sing asibo tongan tonganba maming thonduna thamnari asigumba nung gi laikolasi Tamelong district headquarter dagi nongsu lomda kilometer marfurom chalaga leiba Taningjan Khunda lamdam adungi miyamna ngak senduna thamli Kulasigi chairman TR Ringtheng Maina ISTV News the phongnorapada nungi laikolasi tourist spot oina sakhang binaba tourist department tamai kendra gi MLA Z ki khonbau newma yauna mari lenaba department sing da chahi omrom gi mamang dagi takna duna lakli sarkar gi maikai dagi thabak oina paikhat badi lairadana khanare haibagi pau phawba ngasi phawba tadri haina pendaba phongdorakli Sarkarna sakhangirabadi khunja singna lam koiba singbu harau tiamna oknanaba sem saduna lei haina phongdorangli nong asi Manipur natraga India rasu masing thiba nong oiba yai haina akhoi khalli aduga hojik si akhoi area gi waina tawsiam area chairman council su chairman conference asida conduct tawraga nong asi mathakta sagai juklap singna tawraga mayam karaga photo sun namduna akhoi tawrabani si akhoi tawsam subdivision gi waina tourist spot si akhoi tanarase haina akhoi leblu bani leblu gomna akhoi memorandum samisu akhoi tawbani Amukogi Vice President W. Gonendrona ISTV News the phongdorpada tourism chawkhat hanaba honariba sarkar amada lam koiba singna mityengpham oigadaba mafam ama saktaklabasu tabidaba si yamna laibak thibani sarkarna wakhal mityeng sanna yenglaga asiguma mafam ama malemgi miyam mamangda puthoknaba honaba phai haike tourism na khoi hingadabani tourism na iran ne haibe lamsida tourism bu tabak oina wonthokdaba taragadi akoina tourism panbiga thoi maramaduna yamna thuba matamda sarkarna miyeng jangbiduna akoina mafam si oiba yagani hana khanjariba mafam sita thuna sembiyo ngasi sema matamda lambi thong sisu semukpaga lonana leijariba khunja sing asisu akoi gi chapchana hingminabada nungsi chanan laiminagani haba khunji thamjari maramaduna yamna thuba matamda koi gi tourism ga mari lainaba singna akoi gi mafam sita tourism se sembiyo haba semukko gi saite gi su thamjari Handaki Jwar Habagi Todokta Awana Tarba None area gi mafam da lerima mioi singda Deputy Chief Minister Gai Khangamna lupa lak ani amadi atai polam sing mating panglapa yawna atai MLA Manipur Sarkar gi department sing tongan tongan balup sing lanai mioi print amadi electronics media gi na mating pangbibagi damak Committee on Earthquakes Affected None area Tamelong district na towiman khanglakli Handakta Jwar Hakibagi Miyamna Awana Mayok Naringi Seret Asida Servam Laikai Citizen Club ki Mayada Yungba Electric Pole Makhongda Maiku Thorokpadagi Miyamna Mipai Narure Fire Service Samadi Power Department ki Muising Laktuna Yengsin Bada Short Circuit Thok Oiramle Jwar Habana Solova Kongba Kaitel ki Pibam Ngasi Ya School Kendru ki MLA Isan Amadi PDA ki Chairman T Mangi Babuna Yengsin Kre Yengsin Baduga Mari Lenana Hanagi Kaitel Sangasi Tugairaga Anuba Sangama Sana Nabakanaki Luenana Mapamaduaida Market Set Ama Sana Nabasu Yengsin Ki Handaki Jwar Habagi Kaitel Manungda Port Yuanba Pangdraba License Paiba Ima Singna Lambigi Mataida Thoraktuna Port Dolak Padagi Street Vendor Singa Soba Muknavama Kaitel Tokle Street Vendor da Pamjaramba Kaya License Paiba Ima Singna Pamgodabani Haiduna Street Vendor Singda Sound of Kudung Salab Mayonore Asigumba Muknava Si Toktanaba Manipur Sarkarna Honabu Haina Roadside Vendors Welfare Association of Pondrole Tonga Si Sarkarna Irang Hornaba Watan Tawani Hari
Maitei Traditional Dance Teaching Schools and Performing Center Imphal ge Kungomdoi Suba Sahi gi Thoram GM Hall Imphal dengasi pangthokre. Thoramasi da sangnareba eiba RK Zaljet L Everton Senior Guru Orambi Y Gambini Zen Manipur Dance Academy ki Principal Orambi Y Thorani Sabi Center asigi Founder President Ilam Indira Susogaki. Rajkumari Kamala Sana Film Production Director Taranithogi Film Taranithoi Puthoknabagi Project Amagi Manungsena Ngarangdagi Sathakiba Numit Mangani gi Oiba Film Workshop ki ngasi nini sanwa numita sangnarbi Theater Director Thanil Leimana Acting ki matangda resource person oiki Trainee Homputara Romna Saruk Yaba Workshop aduda Acting Concept ki matangda santongna takhi loinana Group Activities ki thorum su pangthokhi Al Singbu Nungsi Sana Loina Si Haiba Panamda Sargam Kam Performing Musical Institute na non-professional singer singi oiba mega musical concert ma lakli batang tara tarukta Manipur State Film Development Society Auditorium da pangthokadori masigi matang ngasi Manipur Press Club da pangthopa pawmi sing unabada Sargam gi President B Neta Sandrana concert asidagi phanglapa sel khudimak ahal oirba sing da kathokari mega event asigi organizing committee na hayangdagi hauna all as home sing da satuna mateng panglagani haike The Kamina Toy, Kadage, I was see Wakals, the Punch in Nuxina, Koi Mayama Punale, Minerva Yava, all his homes, the Selasi, Hyman, the symbol Kayagi Wakal, I was there, when I must see, Toyona must see, Tohei the Amati, Toroi the Pony, Mamangi, Sahi Kayagi Mamang, the Legum, the Pony, the Hotel Tole, we say, Koina Gumba, Wakal Kardagi, Kanbay Agadra, Nataka, Uzi Moina, Kangi, Wawasida, Yamanungai, Hamba, Moi, Tamoisi. Yamna punchi nung sangna amuke hena sangna leihennabagi shanti poroknabagi wakalonda moida mateng pangjaba sine koi yamna akanba koi moto haigadra koi thamjariba Underground cable sing sazing tobaga mari leinana lakliba January 13 gi ayuk pung 10 dagi nungthil pung 3 phawa tongan ba feeder mari na konba area singda mai piba ngamloi haina Imphal Electrical Division number 1 gi Deputy General Manager na khanglakli mai piba ngamloi daba mafam sing Nambul Mapal Tedim Road Thangal Bazar Pauna Bazar Wahangbam Lekai Kambam Lekai amadi Salam Lekai dagi Sagolbal Bijoy Govindan Singba mafam singni Kada Common Unit Hangdokre Unit asigi thaupunaba Ningombam Binobu President Atom Ongbi Mangdem Bibu General Secretary oina khankre hari Racial Division gi Senapati Brigade ki makhada Jwalamukhi Battalion gi Kangbuna tha asigi mapalda Senapati District ki Gangpijangda thibohumba gi thabak sathabada KNFN gi kedarama phare hari Piaro Defense Imphal gi serolomna phagalaba miyo asigi maming Thankau ki gen sei kuntra mari apokpa Sailet ki gen Gangpijang khuldegini mawondagi 9mm gi pistol ama magazine ama kapayariba marutara phangde hari Kunipal Suba Sector ki Kumapal Suba Assam Rifles na Assam Rifles Military Civic Action Program ki makhada Sandal District ki Hengsi Khulda lemna lang bagi kem ama pangthokre kem asida Tungjai Tolbung Kolengjangs Jopina Singba mafam dagi Khunja Sing yauna mioi Sahum Kunga Mathoi layang bagi loina lupa lak amarom gi hidak langthak singsu yentokhe Kanglai Economic Development Organizations Kedogi Lamjing Lamtak Piramba Ima Panthoibi Sanaketel Temporary Market ki President Orambi Panjobom Ongbi Likla Lemana Lekidabada Organizations Asina Awaba Fungtorle Mongsangda Leba All Else Home da Morangkhom da Leba Michelle Sweets Temptation ki proprietor na LED Club Jauna Tungan ba Polom Kaya Mating Pikre Proprietor Michelle Seasona Hal Singidamata Angama Mating Pangmani Haike Hauzik Sanabagi Pau Ningthuzam Boyadigi Pongbigani Ngasigi Sanabagi Pauda Gold Cup Hockey Ahum Suba Herojit Waribam Under 14 Gold Cup Hockey Tournament ki Ngasi Sanakiba match singda SYUC Usekon KISC Khongman Amadi Hockey Union Kurai Laring Bam Lekai Mai Pakre Manipur Hockey na Sinduna Komalampak Hockey Stadium da Team Nipana Group Ani Thokna Khairutuna Tha Sigi Tang Tara Dagi Chathariba Tournament Asigi Ngasi Sanakiba Ahanba match da SYUC Usekon na TISA Thangmai Banbu Panjil Mapal Ahumda Maitiba Pikre
SYUC Usekon Mai Papagi Panjal Singadu SIS Thoina Merski Nipu Humdui Suba Nipu Tare Suba Madi Nipu Nipan Suba Minita Gol Ahum Sanki SIS Borisna Merski Kuntra Nitu Suba Amadi Yankai Suba Minita Gol Ani TIS Richard SIS Risikets SIS Social Amadi S Harsna Merski Tara Truk Suba Kuntra Truk Suba Kunteret Suba Amadi Nipu Manga Suba Minita Sanduna Merts Asi Mai Pakibani ngasi sanakiba match asida SYUC Usekona penalty corner ahum phangki anisuba match ki sanakibada KISSC khongmanna BDISA Bisnupurbu Panjal Tare Sinoda Mighty Papiki KISSC khongmangi mai papagi Panjal Singadu M Sirizitna match ki taramari suba kontra humdui suba amadi nipu humdui suba minita Panjal ahum sanki El Ronaldo na match ki kuntaruk suba amadi kuntra suba minita Panjal ani M nganbana match ki nipu matoi subida Panjal ama amadi El Selaibana match ki nipu taruk suba minita Panjal ama chanki match asida KISSC khongmanna penalty corner mari phanghi aduga BDISA Bisnupurna penalty corner ama phanghi Sathariba tournament asigi ahum suba match ki sanakhibada Hockey Union Khurai Laireng Bamnaikaina CO Singjamaibu Panjil Ama Sinoda Maitiba Pikre Hockey Union Khurai Laireng Bamnaikaigi Mike Papagi Panjiladu A Suresna match ki kuntra mari suba minita sankibani match asidasu Hockey Union Khurai Laireng Bamnaikaina penalty corner ahum phangki tournament asigi hayeng ayuk ahanba match oina height Singjamai wangma khetilekai amadi KISSC khongmanga sanagani nungtil ani suba match oina Pham Ya School amadi BDISA Bisnupurga sanagani ahum suba match ta Hockey Union Khurai Laireng Bamnaikai amadi SYUC Usekonga sanagani Ravi Chandra Football Tare suba State 11 Moirangjam Ravi Chandra Memorial Opal Football Tournament ki final da WFC Moirangkhom amadi BFC Basikong Panthoibiga sanaragani M Ravi Chandra Trust Kyangwei na sinduna Kyangwei Ideal High School gi ground da team kuntarukna group nipal thongna khaidokuna mamang thagi December tang kundagi chathariba tare suba State level Moirangjam Ravi Chandra Memorial Open Football Tournament ki ngasi sanakiba ani suba semi final match ta WFC Moirangkhom na PFC Kyangwei bu goal mari amada maiti bapiduna final sankibani WFC Moirangkhom gi mai pakpagi goal singadu sana tomana match ki nipuni thoi suba yankai taruk suba amadi yankai nipal suba minita goal ahum sanki atopa goal aduna biwin na match ki kuntra tre suba minita sanduna match asi mai pakhibani maiti auraba PFC Kyangwei gi amatangarba goal adu Tajuddin na match ki kunmari suba minita sankibani Sathariba tournament tha asigi tang 35 da losilagani Tabungkhok Football TIS Birasandra Singh Football Academy Tabungkhok na sinduna Academy asigi Sports Complex ta team Nepal na group ani thongna khaidokuna tha asigi tang 10 dagi chathariba state level second under 10 TIS Birasandra Singh Football Academy tournament ki ngasi sanakiba ahanba match ta Tabaspa team A Tabungkhok na MTSU Malombo goal ahum amada maitiba pikre Tabaspa Tabungkhok ki mai pakpagi goal ahum adu CIS Roshan na match ki nipan suba taramatoi suba amadi kun suba minita sankibani MTSU Malongi amatangaraba goal adu Tabaspa Tabungkhok ki sanaroi N Boyton na own goal oina sankibani ani suba match ki sanakibada TFA Football Club Thinungai na Lion Club Nagamapal Kangjabibu goal mari sinoda maitiba pikre TFA FC Thinungai gi mai pakpagi goal singadu ke Risasna match ki 13 suba amadi 19 suba minita goal ani sanki atopa goal ani duna S Raju amadi S Moran bana match ki 19 suba amadi 19 suba minita sanki bani ahum suba match ki sanakibada Neroka Football Club Sangakphamna MSC Malombo goal ani sinoda maitiba pikre Neroka Football Club Sangakphamgi maipakpagi goal ani du W Rohit amadi P Govinna match ki ahanba minute amadi taranithoi suba minita sankibani amaromda complex asida team taramangana group mari thokna khairokuna chathariba state 11 7th under 13 tournament ki ngasi sanakiba match ta Pamyal Patsoina MTSC Malombo goal mari amada maitiba pikre Pamyal Patsoigi mai pakpagi goal mari du
TS Johnny na match ki ahanba amadi kuntaruk suba minita goal ani sanki atopa goal ani duna NG ngan bana match ki mapal suba amadi tara mari suba minita sanduna match asi mai pakhibani maiti auraba MTSC malongi amatangarba goal adu ice selson na match ki nifum de suba minita sanki Thagazari boy hojing makata wasana bugi pawng pizri Haukiba January tang ani dagi mapal fawa New Delhi da pangthokiba All India National Level Inter School ge KG Kuntrataruki Boxing Championship da silver medal fanglaba A Willie Jacksons amasung Jamshedpur da sanakiba Powerlifting Championship da KG yankai mapal gi kanglukta gold fanglakhraba mahaki apokpa athokpam Bikramjit Eastern Sporting Association top awang lekai na taran okre Nomairenbi Lampak Community Hall pangthokiba Thorumasida Association ki President Dr. T.S. Kumar Tof Dusra Gram Panchayat ki member T.S. Surbala amasung Purnima Su Suraki Handata West Bengal gi Chandigarh amadi Kolkata da pangthokiba Nepal Suba Open National Taekwondo Championship ki Kungataruk Suba National Taekwondo Championship da team champion oreklaba Sanori Singh opgi thoromama ngasi Thambal Khong sabal lekai da pangthokre Taekwondo Federation of Manipur na sindro pangthokpa thoromaduda Federation ki President M Momon Team Course P. Oland amadi Nakpam Indrejit Singba Mui Singh Suraki Nepal Suba Open National Taekwondo Manipur gi Sanori Singh na gold medal kungani toy silver medal Nepal amadi bronze medal taratret phangduna team champion oike loinana atopa championship asida gold tarani toy silver Nepal amadi bronze Nepal phungbangam ke Sanori Singh da medal amadi certificate singju yentoke Team Course P. Olanda and Indrejit na pungning thogat poina selgi manapi ki Federation ki President Yauna wangang kiba singna phongdona kibada Sanori singna kanna honabadigi mai pakpa ngamlibani international gi thak phawba sanaduna Sanori singna Manipur gi mingset purna ba honasi loinana thakchi khasi ngak na chatna ba wafum phongdoke Saijang Progressive Youth Club na sinduna Saijang Playground da ngangkham bilatombi amadi IBM Hall Memorials lamlai amadi khundrafam Man Open Football Tournament ki ngasi sanakba ahanba match da STT Sektana VT Telugu Pansel Taris Simnur Maiti Pikre Anisuba Match Tana PYC Faizolna SPY Saijangbo Pansel Mari Anida Maiti Pikre Lilong Sajing ina kanba lufna sinduna Sajing Kangjibung Football Ground Sathariba Kuntre Suba Langtawal Kendra Inter Club Sports Meet ki football masana ki aroiba match da PBU United Lilong Sajing Amadi Crazy Boys Lilong Sajinga Hayang Sanaragani All Jiribam's Sport Association Sinduna Jiribam Government Higher Secondary School Ground Sathariba Kunmanga Suba KC Malik Memorial Football Tournament ki ngasi sanakiba quarter final league round match da D Challenger Marcolena Kuntret Suba Assam Rifles Kadam Talabo goal amasinor maiti pikre Hayang Yaifalamjing Club Dibong amasung Siru Sporting Club ka sarga sanargani Santos Trophy lisingini taramanga taratarukta Manipur ki team oina saruk yarunaba amadi trial kam coaching program gidamak sanaroi taret khalle haina amphana khanglakle Tuzang's Area Youth Association ki Kuntranipal Suba Annual Sports Meet Sadar Hills ki Tuzang Laiba Taya Ground ngasidagi hokre hawdokpugi thoromda kangpopu kendri MLA Nepsa Kibgen Local MDC Lamkholand Kibgen Tungjang Area Safe Organization ki Chairman Saiko Sat Kibgen su sarwaki MLA Nepsa Kibgena ngasigi naharul singna global stage amagi damakta thorang tobatai na singna afaba masung matamgi mamal khangna makhoi gi tungi laibak lep na ba khona gadabani Naha Singna Hosiki Matamda Yu Amadi Ate May Kaba Sinjak Sing Lana Sizina Sel Haksang Musung Mamal Mangale Sana Konabada Yoksinduna Pugning Musung Haksang Pana Tamna Bakonagavani Haiki Sport Meets Asida area Sigiton to one team Kun Hanasur Yari Nasi Hoba Numita Saikot Zang Youth Club na Molsang Youth Club goal Amasinoda Mighty Piki January Kolumdoi Kunmari for Guati the Pangtokadurba Senior National Triathlon Championship that Manipur Mohut Sinabat Nupa Sanori Ohum Amasung Nupi Sanori Ohum Gaming Triathlon Association of Manipurna Loktokre Sanori Taru Amasung official Ani Tha Sigi Kunda Impal Tadokani Hede Monsang Strive Ki Tara Suba Sitri Football Tournament Ngasidiki Sandal Districts Liwa Sarai Bilis the Hokre Haudopi Thromda ADC member
एस मंगलम अमदी संडल डिस्ट्रिक्ट की पंथा तरामाथोई सुबा सरुक याखी टूर्नामेंट्स असिगा मरी लेना फुटबॉल एग्जीबिशन मैच अमा मोनसांग्स वेटरन्स पुरंग्स टीम अमदी जिंगारंग्स टीम्स अनिना सानखिबगा लोइनना टूर्नामेंट्स असिगी ngasi सानखिबा अहानबा मैच दा जाफोस टीम ए फुटबॉल क्लब टीम ए ना मैमहुंग्स फुटबॉल क्लब गोल मंगासिनुदा माइटेबा पीके ऑल इंडिया फुटबॉल फेडरेशन सिंधुना सथरिबा हीरो इंडिया सेकंड डिवीजन आई लीग ईस्टर्न कॉन्फ्रेंस के फेटे हैदराबाद की होम मैच ओइना लाल बहादुर शास्त्री स्टेडियम दा सानकिबा मैच दा युम्बु फेटे हैदराबाद ना मणिपुर के नेरोका फुटबॉल क्लब पु गोल अनिमदा माइटिबा पीखरे जमशेदपुर दा पांगथोखिबा अनि सुबा सुवेत्रा क्लासिक इंटरनेशनल अमसुंग नेशनल पावर लिफ्टिंग चैंपियनशिप दा केजी मरपुहुमदोई गी कांगलुप दा गोल अहुम सिल्वर अनि अमसुंग ब्रोंज अमा लौख्रबा सोरखाइबम नानाव वांगजिंग सेरापुर दा तराम ओखरे यूथ डेवलपमेंट कमिटी लमदिंग सेरापुर अमसुंग सेरापुर निसापुनबा नुपी लुफ अनि न सिंधुना सिंकिबा थोरमसिदा जिला परिषद नोमिनी एमडी जनाफ खान अमदी लेकाई अहल क्या सुसुरवाकी नानावगी ओजा ई इनाउसु तराम ओखे अगर कोई प्रोसीडिंग हो जाएगा कोई संजलाते तो सही मायके देगी हौकबा दिसंबर 13 फुटबॉल लवर्स एसोसिएशन योरबुंग सिंधुना योरबुंग स्कूल ग्राउंड चथरकपा सही 13 मखागे नुपा मसागे फुटबॉल डेवलपमेंट प्रोग्राम ngasi loisinkhre tongan tongan ba category marida punna sanaroi humputara mangana program asida saruk yakhi ngasi gi loisinbagi thormaduda 45 Assam Rifles Singaral Post Major as jite source singa amadi association gi atai maroi bemoi singsu saruk yakhi लागलिबा जनवरी 13 तगी फेब्रुअरी अनि फाव ओडिशा की कटक पांगथोकदरिबा सब जूनियर गर्ल्स नेशनल फुटबॉल चैंपियनशिप ता सरुक यानबा मणिपुर की टीम ओइना सानरोई कुन खले हाइना अम्फाना खंगलकली सानरोई सिंह असि जनवरी 12 के अयुपुंग निपाल ताबा मतमदा मसा मसा गे किट सिंग लोइना आर्टिफिशियल टफ ग्राउंड लाक्तुना कोर्स रिपोर्ट तौरनबा खंगलकली Lalabung Takalabam Laka Youth Development Organization Sinduna Organizations Asigi Ground Sathariba Ahanba Foreman Open Tournament King Asisanaka Ahanba Matchta Yaskul FC na Ningtham FC Pupansil Anisimnoda Anisuba Matchta AYDC Amadi LKYDA Pansilamata Chanabagam the Badagi Toast Tobada LKYDA na Mai Pakre Ahum Suba Matchta Lava FC na Wind FC Pupansil Mari Anida Mighty PK Aduga Mari suba match da Lisbona SS Obo Pansil Mangasinura Mighty PK Hauzima Katana Nasiga Ingasaki Pau Lupisi ICAR Lampel Party ki phangba pawda ngasigi khwaidik saba degree Celsius kumathoi dasmik manga khwaidik ingba degree Celsius mari dasmik manga nungsit yaw isin panili tang ni tada drama koi tulha tada yak mathoi nong sukide Loisala Pudamaru Bapau Amukana Municipal Council Tara Nepal Amasung Nagar Panchayat Nepal gi Mikhal ing the signal loisin kre Yalomi Kannana Babil Ahum Nam Sinduna Thambagi Mayokta JCLPS na numit nini gi manungda sangsin gedab khongsang lauk thok lagani hari Amadi Manipur gi LPG consumer sing na online the book tobi khudong saba leiragani Ngasigi ISTV ni piso pau patang selojire miang tabiru punong tagi kainana bayatang nisari